Lamjingba Finance Group की investor Singna Thamkhiba capital Piyu Haina Thomjinkhre Lamjingba Finance Group ta sell thamjinduna thagi sendoi phanglaga hingjaramba yamlaba investor Singna Kwakaithel Konjeng Laikai gi airport ka thangnana laiba Lamjingba Group ke head office ta Thomjinkhre matam sangna COVID-19 pandemic na maram oiraga Lamjingba Finance Group na investor singge sell pithoktana lairakpa adu hauzik COVID ki phibam phagalaklabanina sell pitho haina masing yamlaba investor Singna Lamjingba Group ke head office ta lakpada chairman kam director unaba phangdabadage chairman kam director puthokpira haina kholau kaya laukhe investor Singna phongdokhibada COVID pandemic na maram oiduna nakalani awaba mayok na rabasu unaduna yanagadaba mawongda wari sase khoisaw na raba investor Singna lainga ke pungning singsiladuna investor Singgi awaba yangbiraga yanaba mapurak na basu sinbiyu haiba wafamsu phongdok nakhe tungda khoisaw na raba masing yamlaba investor Sing adu themjinaba police laktuna kanna hona khibaga loinana Manipur gi chief minister N Biren ga unaduna hiramasigi matangda laingak na mijeng changbinaba CM Banglo tamna khongsit ama chanaba sem sakhe chief minister gi haksel gi tengbang gi senfam ngasidagi lupa lak manga da hengat khre ngasidagi chief minister gi haksel gi tengbang CMHT gi senfam lupa lak ani dagi lak manga da hengatuna chanaba haukhre drug phabagi case amaga mari lainana chenaba police personnel adugi mathakta departmental inquiry satharaba matung terminate tawragani haina chief minister N Biren na phongdokhre wafam asing asi chief minister gi banglo da pangthokpa paugi mifam amada phongdokhibani paugi mifam aduda power minister TS Bisojit works minister Govindas Konthokjam education minister Y Khemchan amadi chief secretary Dr Rajesh Kumar su saruk yakhe chief minister N Biren na makha taraduna hai ana ayek thoglakpa matamda layengbada mateng oiriba CMHT asi haujik phawbada miyoi lak mangaga lising kun ga mari romda cover tawkhre aduga prime minister gi Ayushman Bharat na chawrakna lak ahum hena cover tawre anoba laingak asina hanna ana layengi lamda lupa lak ani phawbagi mateng piramba du ngasidagi lupa lak manga da hengatle Health for all gi manungchana haujik phawbada khungang chahum gi mathakta cover tawre loinana state cabinet na warep lauduna startup ki senfam lupa crore kunthra oirambadu haujik ti lupa crore chama da hengatle haina su phongdokhe midday meal gi chak thongba kuksingi khusumal 2021 dagi haujik phawba PB dabadage chak thongba lepkadawre pekliba mahairoi angang sing larik tamhannabage lamda angang sing da pizza pithak tawbagi achauba thokdang logduna lakliba midday meal gi chak thongba kuksingi pifam thokpa khusumal kumja 2020 gi September tha phawba piram laga ngasi phawba pithoktana leire haire pithoktana leiriba senfam sing asi pithoktriba phawba midday meal gi chak thongba leplaga nei changsiliba khongjang asi da miyamna sagot piyu haina midday meal worker union gi president Y Indrani na phongdokhre wafam asi ngasi hiram asiga mari leidana major khulda leiba Manipur press club ta pangthokpa paumi singa unaba ma da mahak na phongdokhibane mahak na makha ta na paumi sing da phongdokhibade state asida hojik leiriba midday meal gi cook masing asi lising taruka chamapan yangkhai gani thoine cook sing asi thagi oina khusumal lupa lising ama pe loinana sahi amada tha tara khakke khusumal phangalle kumja 2020 gi September tha phawbugi khusumal piram laga ngasi phawba phanghan pham thokpa khusumal sing phanghandana leire kayara khanna Manipur lenga ki mari leinaba authority sing da haijarabasu ngasi phawba thabak ta onthok pidre class 10 amadi 12 thagadaba mahiroi singna masa masa gi school uniform da exam yawgadabane NSUC handak pangthokodoriba HSLC amadi HSSLC exam da saruk yagadoriba mahiroi singna masa masa gi school uniform setuna exam sing asida saruk yagadabani haina Naga Student Union Chandel NSUC gi information cell na thokpa cherola man haire cherola duna hai NSUC na exam pangthoklingai gi manungda proxy tauba nataba pambai sijinaba sasinaba invigilator sing natraga exam gi chana kanglun singi wangmada chatharak pathavak thoram khudingmag kumna yengsingani haire mahairoi lup asigi on exam duty gi des yaudaba student union natraga organization sing natraga na authorized tawdaba miyoi sing na NSUC na konba mafam singda changba natraga
examination center singda yengsinbagi thabak tawbada thingba thamle haina cherol asina makha tana phongdorokle education minister na mahiroi singda yaifa paujel pirakle hayengdagi pangthokpa hogdoriba board of secondary education manipur na lawba class 10 gi exam da mahiroi pumnamak mai pakpo oibiyu haina manipur lenga ki education minister y khemcha na yaifa paujel pirakle education minister y khemcha na piba yaifa paujel gi matungina pangthokdoriba exam asida nakoi pumnamakna mithoi mihenba oinaba honagadabane karigumba makhal amatagi chingnaba natraga awaba yaudana exam asi nungaina thabiyu honaba kanba akhang kanba amadi isana isada thajaba thambana punsida mai paknabagi achoba khongthang amani haibase kaidaunungda kauroidabani haina education minister y khemchan gi yaifa paujel aduna makha tarakle kosem amasung bosen na lawba exam thagadoriba mahiroi singda loop kayana su yaifa paujel pinarakle yumdagi phataba thawai tanthokani haina toksinaduna nupa amana piklibe nupi macha ama tha taruk subna izat manghalamle hek tabada nungaitaba thokdok amada Madhya Pradesh ke Bhopal da leiba Habibganj dagi chahi 30 rom suraba uhai on banupa amana piklibe class 10 tamak tamlibe nupi macha amabu mahake imung dagi phataba thawai tanthokani haijinduna tha taruk lom izat manghan bagi maral da police na phare police ki matungina Nihal Beg hairiba maralai daba miyo yasina victim asigi imung aduda akaknaba pungja ama tawduna yaifa nungaiba purakani haina imung adugi miyoi singda tawsinaduna haijinkhre victim asigi mama na private school amada oja oibaga loinana mapa aduna electronics ki potsai sing yonba karbar walani haire mapa asi covid na maram oiraga lockdown thamlingai manungda mahaki karbar da mang takpadagi depression nakhe madugi matung nupa asina makoigi imung asi phattaba thawai amana naisinduna leire madu tanthoknaba puja ama tawgi mathau tare haijinkhre madugi matung maiba sariba nupa asina yum asida hapta amada anirak laktuna puja adu tonganba ka amada lona tawgadabani haijinkhre ahanbada nupi macha asida mahakna tawriba phattaba thabaksing adu mama mapada haidoklabade makoi busu phattaba bhut aduna hatpi khigani haina kihankhre adubu thokdok asi nupa asina tha taruk ki matungda yum madudagi phattaba thawai adu tanthokrabana yum duda lakpagi darkar oiraroi haina hairamlaba matung nupi macha asina mama mapata tambadagi police ta laktuna complaint tawraba matung khangnarakibane thokdok asida senariba nupa asi police na fakhibaga loinana pokso ek amasung IPC ki section 376 ki makhada case ama register tawkhre haire radio nongin gi ahanba mapok kumon pangthokkhre Gambir Shopping Arcade BT Road Imphal da leiba community radio station ama oiriba radio nongin 90.8 MHZ ki ahanba foundation day gi thoram pangthokkhre aroibada tabiriba pumnamakpu thagatchare